Thoi, marup sana sayo, marup ni, tinadoiba. Alamagi khunjelna angang da thembagum yam nungsina hairakpani wahi singse. Nupa machamagi khunjelna ningai tawtuna khumlapadu sutai. Ngamo talli tinaroi maga aigi challeite ma aigi chanoi gadabani ko ichan tada ko angang nupa machadugi ningai da leiramliba ahalsingdo wawa noi nupi macha ama leiribadudi mayamgi watade magi thokpa masanaduna lei mangda leiriba leigamla singdugi leibakto cheitek ama paiduna asum khotuna leitum macha singdo thugaiduna sanari Nungsi, hagolo, class loiri. Wang thoina kaurakpa khonjel da tabada nungsi uron saron torambadagi mamai fat haigalaktuina akoibadu yenglai. Leiriba mafamdo magi yum natlamdre, magi bedroom su natlamdre, classroom oirami. Class loirabada ojaso, satraso, mari thoknaba hauramle. Magi nakana maromda salai ngamba, nakana maromdana wang thoi leptuna mabu masanomduna hudorakpa mali. Salangan bana class auri brakhallaga nangdi phajana tumleiramina last bench phambagi phabanina natradi nang sarnaga uramadi phibam tarohe deksa chairiba larik singdo luisina wangthui suhari oguluse larika se loilanthi segai batare koubuga ta de ke aduthina tumi dubo ayingi dawlegi nungsi ani dugi wada tade aying mamada yenglaga mangduna phamlaga hari mangda angang macha masak yam nungsibani ka kurami salaingan bamadi wangthoi animam nonglai salaina so larik sing solution biraga magi bag ta hapchin biduna bag to mangondo ini yansin khraga hari manga so mangi boire nangse ngak to musida jab yungba phamli banu pido wangthoina makut paiduna chingkhalai lawhe musibu karino famdana dum lehoroge habro nungsi chana khumlei mangi wadi ayam mangida wikap tho kanda amuk loina kaw khibai wani salaingan ba mama sagi begna tungda poraga nungsi gi begna thaina yan silaga salaingan ba madi wang thoina nungsi gi nakan yet oida chatuna makoi hum classroom dagi tabli khongna thorakli salaina nungsi gi mamai mamita non tharaktuna yenglaga haire marai bukase mai daktari Hazaiduna ngaksangangi nungsi mamai mamito makuna pulap nanthai masamanado ningthina semjili aduga nokfe tawna mangak thangalaga salaido onsindun hanglei yarba presti kitang moina uri ado daktu di kokte nungsi wangthoida monsili yarba pakti be asi haraga nokthorei Tawa sabidawa nupi nate mangak to haigatana adum chatli nungsisu asam lakpana department dagi kitang hendorakpada wangthoina hodori ungsu hafet ngali kainom chawsidana new social science ki block romda anoba kintina mahange hai yam hawe hai nei makhata nadana uhumdo makhongna asum tabli lagli mems department dagi tholaklaga central library gi makha thangbada leiriba asongba lambi macha phaudoktuna awang pang na haigalakpani finance department adomdagi thoglakpa nupa amana makhoibu khangkau kauri ahumdo chana yengthori nupa do propop changlaklaga nungsigi bangda masa ifan fana leplaga insect tokse haibagum makhut tingthoktuna hari hi nungsi I am Pamero aiko finance ki student hoibane second sem Tinthoraiba makuto salaingan ba noina woklaga khumlei hello wangthoina somo nupadu gi makuto tap harga insect tawraga hari hello mamrai hor ingangang na hari aiti nakoini da haibu sunatana nungsi da hai tawraga nungsina aige ming nungsi haibani not nungsi oh maite lonsi engonta khra luna thokpoe sorry for that Musugi bot leptera Salainga madi wangthoi mamai fafal ithokraga nokpa khangi Pamai ro mangak haidana thuna khumai No ai wangang pata
sang ngang pa hite direct hai ke aina ko nang tu nungsi nang gi mingsu nungsi ko pa nangona yamna pakpane adu ai si hai ke to ba nakanda mamai onthomba nupani do fatpada mu onsilaktuna primary road yingi aduga de amo makhoini gi mayai de lebliba nungsi da mu yengli nungsi makuna machimal la khalaga aka macha matang challaga primary road hari ai mingdo hanam tam chumna haiba haina batam ko chok aramaga nungsi nupa do thaiduna manglom da jakhatkhe salai ngan buso nokfe tungina khre wangthoi su chatpa hongna primary road gi lengbanda makuna pupuk tharga harami sorry bro primary road kitang sounding of hawi aduna wangthoi gi makut mahaki lengbanda thamlibado lakthopo haibagom lengban khasi inkatun handoi wangthoi su nomi chatkhe primary road su adum leptuna lehori Department of Psychology, Manipur University. Chauna thariba building adudagi khagemba mong hadana thogle. Kaidonungda khagemba hobe chatti. Tande mande na suchatti. Yamna lemna nupa mana wakhal laitana makhung chawrap lanna kanduna mayang len tingkhatuna kuning na hana lekhada thaduna chatpani. Mi wangi tawbutabu salaingan ba hoigumna masamaw phidoi nati. Mahaki masa parap tawi masamana sinana kakpani adubu masamdi samjit kya paigande makuna ta sembani ayama matamda harapna tawi haraba samawondadi pakchaboi mawong tana hairstylist amana semukpugum phajai matam chuppada yamna chamba fije seli icham chamba pen samaga t-shirt amaga t-shirt tugi mathakta figure shirt ama kaigum kandana hudi gumbali salakpusu yawi casual shoes amaga smart watch sama yetki khudang na siraga magi lairik happa bag tumaga oi thangba lengba nakanda na matang yalaga mamina lekha da yenglaga tholakpani kana su hanatuna yengda tholakliba khagembado chalambadagi chaplepi aduga tungon thoraktuna yenglai mahaki classmate nupi ani khak tungda chalanbadiso Khagemana lepakpada makhoi su khangleprepi Khagemana tunglomda khangon onthorakpududa nupi ani do ngakchanaraga amana amada yengnei Khagemba jamna do mahanglei kai pamge nupi ani do kumphom khangdi adu haire kentin changminause ki bro kentin changba ai horise nateda achapo chaminause haibani handak su Khagemba chumringa dong khumlei ai hodri yadro Nupido murum soni kaini gya Nupido gi mamana biduna hari khangna tinabanina samhaibanida lana logano khagemba logde to akasoi thole moigaso khangna tinabanga tani makoi goina changminoro asika khairmaga khagemba hanagum mong hada dumuk chatpa hokri mamana biduna nupido hari makok chakra kaino Nupido sufat kumlei lari pamandana chai yorini Prithivi sida laiba lari manga thokpagi saruk ani mukti pa loiramani makok khulai khatsiga hayradi machanpi amasu sida tambani mangoda oina daktauraga mapungsa hainalesiro nangna yam pamjaradi nupa moina masang matang yengba nungaibagi asum ngaujabanida adubu makok khusaksiga hayragadi unjana daktale ado machanpi haidi kana mems department gi CR ga punbado Pida sugalaga khanglaw lawri kaino do nungsiduro hoi machan pine hai adudo khagembagi is aidi khangbu khangde ani do machimana oire ado pokmina badi natamale machin manaw ne haibada chappu chanai ne adu nu pidu sine hasana kakpani mane na tale on sinaba kai thuina tawza sainu moi machan mabungse chasila Numidang pung nipan taba matamni Kagembagi mapai bungo samchai magi roomda lem amagi maingalda larik ama paduna leiri roomgi ngasilaga leiriba thongdo khazikang inthoraklaga nungsin hari baba chao chak loi hori samchai larik to tapna khumjili lem to muthatli
ꯅꯞꯂꯝꯂꯤꯕ ꯑꯅꯣꯛꯇꯣ ꯂꯧꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯑꯔꯥꯝ ꯆꯧꯀ꯭ꯔꯤꯗꯨꯗ ꯃꯁꯥ ꯄꯨꯝꯃꯉꯥ ꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯁꯤꯟꯅꯗꯨꯅ ꯔꯨꯝꯗꯨꯒꯤ ꯁꯤꯂꯤꯡꯗ ꯌꯦꯡꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯝꯆꯥꯏ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯁꯤꯜꯂꯤ꯫ ꯆꯪꯂꯛꯎꯅꯦ, ꯀꯔꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤꯕꯅꯣ? ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯐ꯭ꯂꯣꯔ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯥꯆꯧ, ꯋꯥ ꯑꯃ ꯁꯨꯝ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯏꯆꯥꯅ ꯍꯪꯅꯤꯡꯕ꯫ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯏ? ꯍꯥꯏꯗꯤ ꯐꯣꯇꯣꯒ ꯑꯃꯠꯇ ꯂꯩꯍꯧꯗꯕ꯭ꯔꯕ ꯕꯥꯆꯧ? ꯂꯩꯔꯝꯅꯤ, ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯏꯆꯥꯒꯤꯕꯣ? ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯇꯧꯒꯨꯝꯅ ꯀꯦꯃꯦꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ, ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯂꯩꯇꯦ, ꯇ꯭ꯔꯪꯀꯣꯜ ꯅꯠꯇꯅ꯫ ꯃꯔꯝꯁꯤꯅ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯗꯦꯅꯦ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯑꯃꯅꯤ ꯂꯩꯍꯧꯕꯗꯣ ꯑꯩꯒꯤꯁꯨ ꯂꯩꯍꯧꯕ꯭ꯔꯥ? ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯕꯥꯆꯧ꯫ ꯁꯝꯆꯥꯏ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯃꯤꯠꯌꯦꯡꯗꯨꯗ ꯅꯨꯡꯁꯤ ꯅꯣꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯁꯝꯆꯥꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯏꯄꯥꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠꯄꯨ ꯀꯔꯤꯒꯤ ꯍꯪꯕꯅꯣ ꯅꯪꯅ? ꯅꯨꯡꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯦ, ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯛꯏ, ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕ? ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯀꯥꯗꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯞꯅ ꯇꯞꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯝꯆꯥꯏ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯥꯏꯅꯒꯤ ꯂꯩꯔꯣꯡ ꯍꯠꯄꯤ ꯈꯥꯒꯦꯝꯕꯒꯤ ꯑꯄꯣꯛꯄꯒꯤ ꯑꯎꯟ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯐꯤ ꯃꯔꯣꯜ ꯃꯔꯣꯜ ꯊꯝꯂꯤꯕꯗꯨꯒꯤ ꯃꯈꯥꯗ ꯁꯝꯆꯥꯏ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯍꯨꯝꯖꯤꯜꯂꯒ ꯑꯄꯥꯛꯄ ꯆꯦꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯆꯦ ꯅꯠꯇꯦ, ꯐꯣꯇꯣꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏ꯫ ꯁꯛꯇꯝ ꯑꯍꯨꯝꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯆꯦ ꯑꯄꯥꯛꯄꯗꯨꯗ ꯇꯥꯔꯤ꯫ ꯃꯗꯨꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯝꯆꯥꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯄ, ꯑꯁꯥꯕ ꯃꯩꯁꯥꯒꯤ ꯃꯍꯨꯠ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ, ꯉꯥꯡꯂꯩꯅꯕ ꯀꯣꯔꯧꯒꯤ ꯃꯁꯦꯛꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯉꯥꯡꯂꯩꯅꯅ ꯎꯍꯜꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯇꯁꯦꯡ ꯇꯁꯦꯡꯕ, ꯇꯌꯤꯡ ꯇꯌꯤꯡꯕ, ꯇꯥꯏꯕꯪꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯈꯨꯗꯤꯡꯃꯛꯅ ꯂꯩꯇꯦꯡꯂꯕ ꯃꯇꯝꯅꯤ꯫ ꯌꯦꯅꯤꯡꯊꯥꯅ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯑꯁꯪ ꯑꯃꯥꯟꯅ ꯄꯤꯛ ꯊꯜꯂꯕ, ꯎꯔꯨꯝꯅ ꯃꯔꯥꯡ ꯀꯥꯏꯔꯕ ꯂꯝꯄꯥꯛ ꯑꯃꯗ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯕꯨꯂꯦꯠ ꯇꯉꯥꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯈꯨꯠꯇ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄ ꯀ꯭ꯔꯦꯇꯥꯗꯨꯗ ꯑꯃꯨꯛꯁꯨ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯈꯠꯂꯛꯂꯒ ꯃꯈꯨꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯂꯣꯝꯗꯒꯤ ꯋꯥꯡꯊꯣꯏ ꯀꯨꯝꯊꯔꯛꯄꯗ ꯎꯏ꯫ ꯑꯗꯨꯐꯥꯎꯗꯤ ꯁꯂꯥꯏꯉꯥꯟꯕ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯕꯦꯛ ꯁꯤꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯂꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯁꯂꯥꯏ ꯃꯃꯤꯠꯇꯣ ꯈꯪꯁꯨꯛ ꯁꯨꯛꯆꯤꯟꯈꯤ, ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤꯅ ꯀꯨꯝꯊꯔꯛꯂꯤꯕꯗꯣ꯫ ꯃꯁꯤ ꯎꯔꯕꯗ ꯁꯂꯥꯏꯉꯥꯟꯕ ꯋꯥꯡꯊꯣꯏꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤ꯫ ꯕꯦꯛ ꯁꯤꯠꯀꯤ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗꯒꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯂꯛꯄꯗꯗꯤ ꯁꯂꯥꯏꯉꯥꯟꯕ ꯉꯛꯆꯥꯅꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯈꯥꯒꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯤ ꯃꯔꯤ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯁꯂꯥꯏ ꯃꯅꯥꯛꯇ ꯅꯃꯧ ꯅꯃꯧ ꯆꯝꯂꯛꯂꯤꯕ ꯋꯥꯡꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯨꯟꯄꯥꯛ ꯑꯃ ꯍꯧꯔ ꯂꯥꯛꯏꯁꯤꯅ? ꯅꯪꯅꯦ ꯉꯛꯏꯗꯤ, ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯔꯒ ꯑꯩ ꯍꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯏꯇꯣꯝꯗꯗꯤ ꯇꯥꯅꯤꯡꯗꯕꯅꯤꯅ ꯅꯨꯡꯁꯤ ꯍꯧꯔ ꯂꯥꯛꯄꯅꯤ ꯀꯩꯅꯣ꯫ ꯐꯔꯦꯅꯦ ꯅꯨꯡꯁꯤꯕꯗꯤ, ꯑꯗꯨꯒ ꯑꯁꯤ ꯑꯃ ꯁꯥꯏꯀꯣꯁꯤꯅ ꯀꯅꯥꯅ ꯍꯧꯔꯤꯕ? ꯑꯁꯤꯔꯣ? ꯑꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ, ꯅꯨꯡꯁꯤꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯣ, ꯅꯣꯏ ꯃꯁꯦꯜ ꯍꯧꯅꯔ ꯂꯩꯖꯥꯠꯂꯣꯏꯔꯦ? ꯋꯥꯡꯊꯣꯏ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯂꯥꯛꯇ꯭ꯔꯤꯕꯣ? ꯁꯂꯥꯏ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ, ꯂꯥꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, ꯅꯪ ꯂꯥꯛꯄꯅ ꯂꯥꯛꯄꯅꯤ, ꯑꯃꯁꯨ ꯀꯩꯗꯧꯅ ꯌꯥꯎꯍꯜꯂꯛꯏꯅꯣ? ꯅꯨꯡꯁꯤꯁꯨ ꯁꯂꯥꯏ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ, ꯏꯇꯣꯝ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯕꯥꯆꯧꯅ ꯌꯥꯗꯕꯗꯒꯤ ꯌꯥꯎꯔꯛꯏꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯇꯟꯕꯅꯤ ꯁꯨꯝꯕ ꯆꯠꯄꯁꯦ꯫ ꯀꯗꯥꯏꯅꯣ ꯅꯨꯄꯤꯕꯣ? ꯆꯦꯟꯈ꯭ꯔꯦ, ꯅꯣꯏ ꯎꯕꯗꯒꯤ꯫ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯥꯒꯦꯝꯕꯁꯨ ꯆꯪꯂꯛꯑꯒ ꯐꯠ ꯍꯪꯖꯤꯜꯂꯛꯏ, ꯀꯅꯥ ꯅꯨꯄꯥꯗ?
Salai ngan bapai ni yang wang thoi do fat fat nok thorakle. Nungsina maikay amada mangak iladuna hari. Asilai sira. Nupa ani do fat fat yang thori. Kagem basu tabli adum yang Koko magi bespang white color do makhoi tamna thangsilai. Koko ubadagi wang thoi di attitude amada lai bhaukre. Maruki magun khangba salai ngan basu Koko gi manakta changlaktuna mabu khara lamna puthorakle. Salai na khalisi wang thoi ga Koko ga mayok na loisini. Kagem mana nungsida hangle nupi unabase kyam kuige. Nungsi salai ngan bagi gari da kakatuna phamlaga laithokre kumlakte. Wang thoi noine kumlai. Hangbaya buwaro nang hangidubo sono oi tawradana. Hangda tawrini mapunsigi nupi unadribasina kamai khangdoino. Kagemba magi thokko ma laithokre. Wang thoina Koko amadi salai ngan babu laptakna yenglaga nungsida hari. Mingda makne sakta makne. Nungsi su laptakna lebriba nupa nupi ani tudi yenglaga hari. Mingbu kai kauge ase. Wang thoi makut adu tingthoklaga yumda loiba sanga koksinbagi matawgumna hari. Kuku. Nungsi ingangakre. Kagem basu hanglei. Kuku gobra. Kuku nate kuko. Kuide unariba nupa nupi ani do wari loiraba mali. Kuko du lairiba ahumduda hanafo yenglamdana salai de khak bai tawramaga gari thaudokre. Salai nganba marup singdugi manakta paper bag ama paitana changlai. Madubada wang thoi do amukasu salai nganbu kawbugi laknabagi mongda hari. Kuku. Matawdu salai su uribani ngana changlai. Aina koiba nupi simaktabu noigi yengsen phamoirani. Adunara khangde hapta ama phana chate. Nangi Queen Victoria na loiba hongdong man misi yengsilaga kaidawdoi khoidia. Yare chalase. Salai na parakliba paper bag tu pada wang thoi na fat hanglei. Kaino pairdiba. Chocolate ne hai khangde. Wang thoi lamdana loge tawi. Piro kaino chagi. Salai ngan basu makutto tungda fat handoklaga hari. Sidari dingai yaru jaba. Somdama ngangnari ngaida nungsino oina salai gi tungda leiriba poto sat laukre. Salai su wang thoi su tunglomda phatphat yenglai. Nungsina laukhiba oirambatuda salai ngan basu wangang bangamdri. Wang thoi dagi di mana ngamba wani. Nungsidadi maha ngamdi. Nganglamba wa phawba tumina chaplep khraga yengduna oina leithokre. Nungsi matai amada chathoklaga bag to koiphak phai. Manungda yauribado Ferrero Rocher gi chocolate box oirambatuda harau ama laukthokduna chai. Kagembada samoi longtuna pi. Kagembasu dumak loksimduna chai. Salai nganba nungsida yenglambadagi wang thoida muk laisilaktan hari. Chawrujo. Huzikta. Wang thoi salai da paina yenglamlaga nungsi hoigi manakta changsinkre. Ahumduna pulap haminaduna charibado khajik thamna leiriba salaina magi buleta ngathaduna leplaga makut animakna pocket humlaga yengduna leiri. Maruoina nungsibani mahangna yenglibado. Nungsisu hauna jarga yengkhalakpada mabu hanana yengduna leiramba salaiga hek michanarure. Maduda nungsi chocolate ama lokhaladuna salai da chaw haina pibakum makut hangalai. Wadi ngangnadi salai su ingina dumak pakhun pirakhi. Nokfe tawna mamito chokthana ushilap tawraga bakok hari charwe hebagum. Nungsisu thangalamba makutto thangthakre chariba domda mamai onsinkre. Salai nganba dumak matawdo yengla ami.